Manipur amasung Myanmar anigi lonaba mafam amada thokiba khutthoknabagi thodok amada thawaina ponthapikraba yawoloi Moirangthem ngamba atopameng nanaugi mafamda lona thingkraba lalholok KCP na yawolgi ikai khumnaba utpaga loinana awaba phongdorakli Party asigi Information and Publicity Secretary in Charge S Mangalna thadurokpa cherolamana hai Laikidraba Private Moirangthem ngamba lona thingkraba lalholok KYKL ge lanmi shanglok miyamgi yawol lanmi MYL gi luploini Mahak Churachandpur District ke manung chana leiba tuibongdagini Mahak Laikidraba Moirangthem mani amasung Laikidrabi Moirangthem ongbi loidang anigi macha mangagi manungda atombane Manipurda thokliba irang asina maram oiraga mayum thadoktuna lanjenarakhibasing adugi manungda mahak su amani Athoba asina manung matam chadana laikidaba asi lamdam asigi yawol lantheng asigi achoba mangjaba amani mahak laikidabada mahaki party na thengnariba awaba amadi imung manunggi kaina jaithengda party asina thamoi sengna saru yari haina so cherola asina makatana phongdorakli